Indian Airforce ki MiG-29 fighter jet ama Kaikhre. Thodok asi Punjab ki Adampur Air Base tagi lan gi exercise tawbada Uttar Pradesh ki Agra gi manakta plane adu mai chalakpadagi taraklaga Kaikhibani haire. Fighter jet thoriba pilot adudi parachute sizinaduna hinghaure haire. Thodok asigi matangda Indian Air Force ki makok thongba official na media da phongdokkibada thodok asi karamna thokibano haibagi matangda kupna thijinnaba court of inquiry chatharagani haire.